पाउजेदी यमफम ओइबा मरोइबा पाउ खरा अपडेट तौजरे सैटेलाइट रेडियो टेप तौबा अमर फलकोन इरंग तमेंगलोंग डिस्ट्रिक्ट अमुखना थोंगलारे अमसु थोंगलारगनी थाजनारे सैटेलाइट रेडियो टेप तौरबा अमर फलकोन ngarang nomaijing numit ki numaidang weramda masigi marum kokpham oiba China dagi kilometer 18 lana Manipur gi Tamenglong district ta thonglare malemda khwaidagi sana paiba usega ma oina khangdariba amur phalkon manga mamang chahi gi November thada State Forest Department na Wildlife Institute of India Dehradun ga khosamnaraga magnodary bird asina paiba roaching adu study tawnabagi damakta amur phalkon manga satellite radio transmitter fit tawraga thadokibane hariba amul phalkon manga adu siulon pusing phalong irang amasung barak haina tongan tongan ba maming thonduna thadokibane irang amasung siulon haina maming thonduna Manipur gi amul ambassador oina thadokiba usek ani asigi de makhoi gi flight route signal sing adu makhatana phangkhe aduba Atoppa GPS track tawraga thadokiba amul phalkol ahum abade makhoi gi signal phangkhidre Atoppa pau amadana Nambol Bazar family basing positive oiba Henggatlakpadagi total shotdown Houkhre Nambol Bazar kaithel phambisingi marakta Covid-19 positive oibagi masing Henggatlakpana ngasidagi mathang tha November 3 phauba kaithel asi yauna masigi akoiba jaga singda numit 10 gi total shotdown gi khongjang chadaba Houkhre Nambol area de labor club organization taraga marina Covid-19 sandokpa thingnaba ngasidagi hauna sathagi total shotdown aduna maram oiraga Nambol Bazar kunthaklan sikre dukan amata thong angna khidre khongjang asigi matang the development and protection united voluntary organization Nambol gi general secretary T S lamjing bana phongdorakibada Nambol Bazar da Covid-19 positive oiba masing Henggatlakpada natana Nambol maikida laina asina maram oiraga miyo ani laikidaba dukan phamba miyo ke positive oiba Henggatlakpadagi masidagi kharada oirabasu ngak thokpa ngamna total shutdown gi khongjang asi changchin kibane Nambol Bazar asi mi khwaidagi yamna tinba mafam ama oibada natana miyo ayamara social distancing maintain toroktaba mask uptaba yaungnarakpa sanitizer sinnadana amasung SOP maintain tawdabana contact tracing ngamraktaba mayam asigi kharada oirabasu ngakthokdana bahaukiba tang kulumdoida Nambol area de labor club organization taraga mari gi apunba mifam amana khanaraba matungda total shutdown gi wari pasi laukibane numit 10 ni sathagadoriba total shutdown asigi manungda anal ayek pharmacy amasung oil pump na singbadi Komthokkhre adumapo total shutdown chathrengi manungda positive oibagi masing Henggatlakpa tarabade lup tara mari asigi oiba emergency mifam ama pangthoktuna makhatana shutdown tawba natragana tawdaba haibadu warip logane Nambol sabal laikai dagina kapuk lai bazar phauba kaithel amasu dukan famli basingna khongjang asida support tawrakhiba asigi damaktasu thagatpa phongdorake laina laichat asidi ki ngakthokna ba aikhoi punamakna SOP ngakna chatminasi aikhoi amatoina laichat asiba maithiba pinaba hotnaminasi aike panba yabadi Nambol area gi oina aukiba July thadagi October phaupada Covid-19 positive oibagi masing asi humpurom sure makhoi sing asi ayambana local transmission ngaktani aukiba chayul asigi manungda sumi tara rom positive oiki aire nakala da test result khenaba complaint amagi matangda health director na Sengdorkli Covid-19 test Touruba Numit tarit ni Sudrabadi Atoppa test Yade Singmairong mamang laikai dagi aikrujam ganga gobi mi ama khumbalampak leiba government ki testing center amada tha asigi mapanda Covid-19 test Touruga October taraga mathoida positive oi haiduna report pirakpadagi Babina diagnostics da October taraga humdoida amukhanna test Touruba negative oi haiba pau phongdorokpagi matangda Manipur government ki health services ki director Dr.Rajo Sena phongdorakli misat kadugi sample adu VRDL janems da October taraga mathoida RT-PCR test tawbada positive laki haibasi achumbani aire lainga ki maikai dagi haukiba September taraga tareta Covid-19 test tawbagi chana pathap kaya thokhe advisory aduda mayak sengna palli madudi kanagumba misak amara karigumba makhalgi Covid-19 test ama tawrubat lairabadi numit tarini gi manungda amukhana test tawba yade amukasu advisory asimakta palli madudi kanagumba karigumba mafam amada natragana lab amada Covid-19 gi test ama tawruba matung pirakliba result adu chummi lali khangdoknaba hanna test tawba yaroi warol asi ICFR nasu hanna ayiba oina khanganduna lai haire RT-PCR hairiba test makal asi Covid-19 na nai natragana nate haiba khangdoknaba khwaidigi pharaba test makal amane test makal asigi sensitivity haibadi nare haiba khangdokpa ngambagi mapangal asi sada humradagi marhudra phawai oi aduna chada taradagi kunthra phawadi Covid-19 na narabasu negative result tholakpa yai haire ICMR amasung state ki
SOP gi matung ina mi ama RT-PCR granite CBN AAT RAT amukak test tawbada positive oirabadi amuk hanjinna test tawdabasu asengba asumba positive ne haina lawgani haire maram sing asina test tawba haibasimak aranba amu oi aduga result kenarakpa haibasi oithoktabana te ainasu zerol asina sengdorkli non official visitor sing ayupung 12 daki nongthil pung ama phawba changhangadawri Manipur Secretariat North amasung South Block ta non official visitor sing ayupung 12 daki nongthil pung ama phawbudang changbagi ayaba pire visitor sing na changlakpa matamda maru oina face mask sungsoi soidana uplaga covid appropriate behavior ngakna chatkadabane security officer guard officer sing na su visitor sing adu kari maramgi lakpano amadi makoi gi mari makhong ningthina verify tawraba matungda changhangadabane haina chief secretary na office memorandum ama thokre Hindu amasung Muslim sing na punna Durga Puja pangthokminnakhre Mahusana lightning lambi amasung chanabi gi matangda lakpada Hindu amasung Muslim sing na amaka onchenaba Yadana laklabasu Tripura gi capital Agartala gi mafam amadade Durga Puja punna pangthokminnaduna kangluma senungsi chanana laiminabagi senglaba saktam amu oire mafam asu Durga Puja punna pangthokminnabagi chanabi lairakpa chahi 18 phare Agartala Municipal Council gi manung channa amasu akoibida lairiba register toraba Slum yangai mapan gi manung dagi amo oriba mola para slum gi lightning laisol khenaba kanglup ani gi miyoi singna sanabung ama oina lairiba tular Mamta Durga Puja gi mantap ama sem sake Singthaningai oiribadi mola para gi Durga Puja committee adusu Muslim am oriba Rohis Miyanaba kokoi committee adugi member 13 laibagi manungda taragani panna Muslim singni amasung atai taragom doine Hindu singni amato oiba amasung masen manau oibagi khudam ama oina committee asina makoi Islam adugi mapanda laiba miyoi singdagi sen laukhide tawigu masung makoi masal khaigat naduna lupa lising yang manga rom khongkat pangamkhe senpam asiga loinana petron singdagi lakpa donation siga loinana lupa lising marfuna puja sin langkebane maragasida Meghalaya gi health minister positive oire Meghalaya gi health minister COVID-19 positive oiramba thengnaba ga loinana mahak home isolation tawri haina official amananga si phangdokkhre mahak tharaga hujik phawbada COVID-19 positive oiramba thengna kiba state sigi minister ani sure mamangda power minister James P ki sangmasu positive oiramba thengna khrabane Health Services ki Director Aman Warna haike state sigi senior BJP luchingba amusu oiriba mahak coronavirus positive oiramba thengnare mahak laina asigi layong amatu utpa leite haina phongdoklatuna Warna haike mahak hojik home isolation tawri haire Health Minister mahak handakta Delhi dagi halakibani amade Delhi da lairingai manungda mahakna BJP luchingba kyamuka unaki haire Myanmar gi Health Ministry na election namit ki oina COVID-19 ki Athingbasing Komthokkhre Myanmar da COVID-19 sandokpa thingnaba meeting bathing liba amasung state home gi order health and sports ministry na lagliba general election gi yanglak lakthokkhre Nomai namit ki Athingbada lakthokiba order amake matung ina health and sports ministry na election namit da polling station singda mi kontra amasung masidagi henna tinbagi ayaba piragani haire COVID-19 sandokpa thingbada mateng oinaba thaurang amoino August 12 dagi leibak asida mi kontra amasung masidagi henna tinbada Athingbadamduna lakle amaromda Shiv Sena gi local leader ama kaptuna Hatkhre ama phare Shiv Sena gi Lona Bala unit ki chief oiramba miyoi amaning thawkapa numit ki ayukta mahake mayumdagi mitar khara lapna leiba mafam amada nongmaina kaptuna halamle haina police na phongdokkhre police ki matukina masagi chahini phugom doirom Surabad Chetrina Pune city dagi kilometer umpurom lapna leiba hill station amu oiriba Lonbela ki Joychan Jokta leiba jum manake ti station amada lairingai da masakangdaba miyoi anina mangonda nongmai maru hom kapsenke hanagi Shiv Sena gi losingba Setri gi masanopa asibo Miyosing atuna thang gumba athopa khulai amana magaksamda thinjilamki aire ayuk pung mapalong ki thawdok aduki tungda police na miyoi ama pharaga wang pong chathake SP Abhinath Deshmukh na phongdoki beda area adugi CCTV footage phangle amasung singnaba miyoi ama phare police ki matung ina Setri ki makok amasung mathabak ta nongmaina pankhe mahak miyoi khara na manak dhakpalanai hospital amada pukhatke adumoinamak mahak sire aina doctor sina phongdorakhe mahaki mari bata singe matung ina mahakbo hanaba honarakpaki mong leire haina pau pikhi thaudok thokliba mafam adugi CCTV footage da yumpham oiraga case aduk investigation chathari aina police na phongdokhe Setri gi apok umesu sei kuntrarong gi mamang dalanai nungaina dabadigi harkhabani aire aroiba the content sing asigi maruiba bau khara asipa paudam jariba Manipur local news YouTube channel amadi Facebook page asidagi yengbiri pupunam ko thaga chari loinana channel asina dumda kanarabadi subscribe like and share to ba kawi ganu punam pu amuk hanna thaga chari